Pauchedi yung pamoy bamaroy ba pau kharab de dawjari lilong dalay ba magak sagay gi apun ba mi phamna MD Abdul Nasir de bot pi dana ba warep na khre lilong dalay ba magak sagay gi apun ba mi pham amana MD Abdul Nasir na BJP bo haram ne hai ki pa mahak na ngasi de BJP ga punna satmina duna leire hai bagi matang da kupna khanna nei na bagi mi pham ama pang thokre lakli ba maraki me khala asi da ngasi gi mi pham aduna Abdul Nasir de bot pi dana ba warep laure haina magak sagay gi mai ke de phong dokre Mifam aduna MD Abdul Nasir na haujik lairiba lengak asiga lauthunaga BJP ki ticket phangada ba MD Anwar gi convener na thamlakle ngasi lilong turel ahan pe kalai khong mathakta lilong kendra gi manung channa makak sagai gi oiba apun ba mifam ama pangthoktura lakadur ba lilong kendra gi by election da makak sagai gi oiba vote independent merep oiba wai antas khanda piragani aina lakthokre mifam aduna makak sagai dagi Alhas Habibur Rahman bo tan thokle hana su warep laukhre Mifam adugi matung da paumi singka unabada magak sagai gi convener MD Gausalina aiki bada lakaduriba lilong kendra gi by election asiga mari lainana magak sagai gi apun ba mifam amanga si pangthokpane mifam aduna Alhas Habibur Rahman na sagai gi oiba apun ba wapam tung oinaram laga independent merep MD Abdul Nasir bo sagot ki bagi matang da kupna khanakhe mifam aduna independent merep Abdul Nasir da vote pidana ba haina warep laure aire mifam aduda makak sagai gi member MD Alauddin na haikibada BJP di Muslim gi oina di NT ni makhoi di haram BJP di sana thakna ba yadraba posak ni haina phongdokibani adubo magna BJP ga khusam naraga satpa matam dana madugi ona taina ba mahung amada lakpa aina saragana afaba mina saragana fataba oiba mi bolukha komda inthabagum batawba oiba asina makak sagai gi sada humra di independent merep oiba wai antas khanda sagolle haina so phongdokhe Atop pau amadana COVID-19 na ngasi miyoy ani amaga sosiyan kre haujik fabuta siyan ke bami gi masing samagani puga taruk sokre malim gi oina COVID-19 gi laina laisa santhor paga loina na mi sibagi changchu numit khoding gi lepa laitana engalakle Manipur da sungasi ayupung ni pantaram daida Jenims Hospital da COVID-19 na miyoy amal laikhitre mahak masagi so anaba miyoy ne laikhitra ba miyoy adu Impal East District ki manung chanba hingang mayai laikai dagine COVID-19 na maram oida ka laikhitra ba miyoy masagi sa hiom rarom sure mahak ngarang numidang pung taruk makhairom taba matamda Jenims Hospital ki COVID ward ming chanduna layeng lakibani aire amaromda Kangpokpi district ki manung chanba saparmaina dagi sahini phuga mapan rom surabi nupi ama Jenims Hospital da layeng ba lakpada lambida laikhidabani aire Jenims da gasi ayupung tarit kaminat kunrom taba matamda jorokpada nupi adu siramle aire laikhidraba nupi adu COVID-19 positive oiba miyuni aire mahak Imphal da laiba private hospital amadagi Jenims da refer tawrakibani Pawasi iringai gi ngasi nungthir gi pung 3:30 taba matam phawada phangbada Manipur da COVID-19 laikidaba mi gi masing samagani phuga taruk sokre salungpham gi khoisauna raba miyamna JCB sidinaduna lampi tawkhaikhre Thobal district ki hairo kendra gi manung channa leiba salungpham miyam gi amatanga raba lambi asi sahi kaya gi mamangdagi sembiraktabadagi mayokta salungpham gi club singi apunba amo oiba United Club Organization UCO na chinduna miyam gi khongchat ama salungpham mathak laikai panthoi bi kaithel satkre khongchat aduna salungpham maning laikai ngatem soithong jorokpada hairok police ki team amana CRPC ki section 144 gi athingba laibana khongchat adu thingke athingba leiraba sumyam aduna namduna salungpham amadi kairem bi khok khul ani ki tainampam phawa chatlaba mathung khoisauna raba miyamna lambi adu JCB sin aduna tokai ke UCO gi president Purit Chabam Brajna lambi asida chatpada khodong thiba kayamrom thokiba laikhe hairo kendra gi salungpham da ahongba amata leidre khungkangasi population jami adobo hiram khudimakta awat panapik thalle hairo kendra da salungpham yawba pamdre ngasi dagi numit mangani phawbagi manung da lambi asi semjan bidrabadi hena kanba khongjang sing changchilagani aihe sanabagi pau amada Virat Kohli na Indian Premier League ta 6 chani kanba ahum soba Indian oihre Royal Challengers Bangalore RCB gi skipper Virat Kohli na nongmaijung numit da Indian Premier League IPL da 6 chani kanba malemgi oila mangasuba amadi India gi na ahum soba batsman oikhe Kohli na nongmaijung numit da Dubai International Stadium da Chennai Super Kings CSK gi mayukta ball ni phugam toy mayuk nakibada ranjangkai laukiba aduga 6 ama amadi 4 ama kanke Mumbai Indians ke captain Rohit Sharma chani namapan amadi CSK gi skipper MS Dhoni chani taraga tarukna list da yauriba atop Indian ani ne makhoi omna Kohli gi makhada leiriba RCB gi teammate AB de Villiers amadi mahake hanaki RCB teammate Chris Gayle ne
ABD Billers na 6 sani kuntraga mathoi kan ki amadi gel na 6 sahung kuntraga taruk kan tuna masing khwaidagi yamna kan ba batsman oire Kohli na matam chuppagi oina IPL de run khwaidagi masing yamna loba oiduna apunba run lising manga chanipan kun ga taret lokre nomajing no bitam haki innings amadi haki run marfu gani thoina mai pakpigi sangchatta mateng oikhe hanagi South Africa gi captain asina haki innings da ball kuntraga taruk da run kuntraga mapal lokhiba aduda 6 ama phawba kan bangam khide Nakala maromda Spain da nokna COVID-19 laksana na bagida magta nubidangi matamda national curfew lauthokre Spain government na ahingi matamda laibaksin bathungbada state of emergency lauthokna nubidangi matamda curfew thamjinkhre thaurang asi laibak asina lainga kasina COVID-19 dauna sandhoraktana bagi mateng oina ba akhanaba thaurang am oina laukhitkhibane Hiram asi gamari lainana Spain gi prime minister Pedro Sanchez na hai curfew asi hokiba nomhaijing gi ahing pung 13 dagi ayuki pung 13 phawba chanaba haukhre masi numit kudingi ayu oina anobo order ama thoktriba phawba chanaba haugani thaurang asigi makhada state asigi thopu basingsu yauna mafam amadagi mafam amada chatpada su thingre parliament su COVID-19 laksinaba anobo khongthang kaya numit 15 dagi tha taruk phawba anobo chatna kanglon khara semnaba prime minister na khankhre sahi asigi angan basaruk Spain da hanbo oina laichat asina pirakhiba saithengna lamdam basi sathina so onkharbani matam aduda Malenggi oina Spain da khwaidagi kanba lockdown chathuduna laichat asi thengna khibani atai Europe ki lebak singda laichat asina pirak pasai thengda lamdam asida su chap chaba chaipu adu nangli aina makna makha takhe asigumba athingba asi Italy da su haukiba nongmaijing bitagi chanaba haukre haujik su Italy da atopa layong kaya utpa angakpa laina kaya mayoknaba haure haina Italy government na phongdorakle tanja asida France da su haukiba thangchina bitat laichat asina sian kiba maseng lising ni phumanga oiramba adu nongmaijing numit phawbada Lising yang kini thoi chup na tara oira kre aire Spain ki prime minister na phongdor pada tongan balai baksing dagi apiba curfew ki matam asida apamba yengla ka semdok semjin tawbagi ayabadi laigane saukot thawang lambi semba hidak langtak ki oina sathok sachin tawbadi ayaba pire emergency asi an ba pandemic wave na lakpada April thada chanaba hokibane laichat asina maram oitun Spain da mioi lising kontra manga sian kre mioi billion kian laina asina nahali aina prime minister na phongdok laduna punamak asidagi makhata ba awaba saiteng phangdana ba tangai fadana national emergency asi lauthokpani aina makna phongdorakle ising de lukhibadagi mioi ama thiba khangdre ngasi ayuk pung taruk makhairom taba matamda Tamenglong district ki Charamram village da pamlok da chatpanupa ama barak turel da wage pong laksin dona lukhibadagi isak tu pamai kawba mioi ama thiba khangdre isak na makki loina bida wage pong da pam da chanaba barak turel lanthokpada iraina chen thagibani mahakna mahakki loina bidi kalami haire ising manung da laikhidraba isaki haksang kunja singna thiba humbagi thabak chathari haire komsi sahi gi oino October 13 gi thorom pangthoklaroi Southeast Asia Cultural Organization sikona sahi kudingi October 13 da lisang sinna pangthoktuna lakpa sana mai laining hingat ihok da matam amada ningthau amade Brahma Saba cherak phangraba ipa ipu singing sang thorom ngasi haujik oiriba COVID-19 pandemic ki akiba mi pun bayadaba phibam miam wanaribani na tangai fadana handak chahi ki oina dipang thoklaroi thoromasi sikona sahi kudingi October 13 da yamna wan thokleiba mapung phana sahi lisang sinna pangthoktuna lakpane handak sahi ki pangthokpa ngamloi daba asida sikona yamna nungai taba pokso haina sikogi secretary general konthokjam ibo chawba khangan bana thadorpa cherol asida phongdorakle yamna ngakpa thokthok amada makok yokdaba kakthatnaba nupi ki masagi saruk sing khaw amadagi phangle Laibak asig asoba state sing manung da amu oiriba Uttar Pradesh da nupi angang da sataba tamthiba crime sing laingak na thingnaba katna honharabasu makhata na leptana chatharakle ngarang so state asigi merut da sahi kunthra manga rongi oigani haina thajanari bi nupi amagi makok yaudaba haksangi kaya sing phatha audi marakta hundokpham oiriba mafam amadagi asoba khaw amagi manungdagi phangre Assistant Superintendent of Police City su oiriba Akhilesh Narayan phongdokibada nupi adugi masa adu Lishari Gate Police Station ki manung chanda leiba Fatihullah Purgi Muslim Cemetery amagi mamingda leiba mafam amadagi phangkhibani haire ahanba report ki matung ina nupi adu mahakbo khangba kanagumba amana hatoklaba matung masak khangdana ba makok adu kapthalaga nupi adugi masasing adu khaw aduda hapsilaga hundoklambadagi huina chelaga purakpa oigani haire magna makhata na phongdokhibada manak nakpada leiba CCTV camera gi footage sing khongkatuna thijanbagi thabak kanna chathari haina phongdokhe Police na phongdokibada case ama register tawduna aini go iba thabak ching lokatna ba thabak su haukhre haujing maki oina dinupi adugi masasing adu yamna soksan kibana ijjat mangalaba matungda hatkibra haiba adu khangba ngamdri aire nupi aduna potlam
सेलम चारंब फीगी मचेत अमखक्ता नतना अतोपा मसादगी फंखिदे अरोइबदा कंटेंट सिंग मरुइबा पाउ खरा असिबा पाउदमजरिबा मणिपुर लोकल न्यूज यूट्यूब चैनल अबदी फेसबुक पेज असिदगी यंगबिरिबा पुनमक पथागचरी लोइनना चैनल असिन अदुमदा कानरबदी सब्सक्राइब लाइक एंड शेयर तौबा काउबिगनु पुनमक पो अमुका हन्ना थागचरी।